ꯑꯩꯈꯣꯏ ꯆꯠꯅꯤꯡꯉꯦꯕꯀꯣ ꯑꯩꯅ ꯂꯩꯁꯥꯕꯤꯔꯝꯃꯗꯤ ꯅꯛꯇꯨꯝꯖꯔ ꯆꯠꯀꯅꯦꯕ ꯆꯥꯝꯃ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯂꯥꯟ ꯑꯄꯪ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯂꯤꯂꯤ ꯊꯥꯎꯒꯁꯦ ꯂꯨꯝꯗ꯭ꯔꯣ ꯄꯥꯝꯖꯥ ꯉꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯂꯛꯄꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯃꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯛꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯈꯔ ꯁꯤꯡꯖꯃꯩ ꯃꯌꯦꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯣꯗꯤꯃꯥ ꯂꯩꯔꯛꯀꯤ ꯃꯧꯁꯤꯡꯅ ꯃꯧ 5-10ꯅ ꯈꯣꯝꯒꯠꯆꯔꯒ ꯑꯉꯝꯕ ꯈꯔ ꯑꯏꯪꯕꯁꯤꯕꯨ ꯑꯏꯪꯕꯁꯤꯒꯤ ꯃꯇꯝ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗ ꯑꯏꯪꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯍꯦꯛ ꯄꯤꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯥꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯣꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯥꯎꯏ ꯄꯤꯛꯀꯦ ꯊꯃꯣꯏ ꯆꯥꯎꯔꯒ ꯂꯝ ꯖꯒꯥꯗꯨꯅ ꯀꯩꯝ ꯀꯥꯏꯗꯦ ꯑꯁꯇꯥ ꯀꯩ ꯐꯥꯎꯒꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯐꯩꯖꯨꯞ ꯑꯝꯇꯪ ꯄꯥꯡꯉꯁꯨ ꯍꯔꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯁꯤ ꯀꯩꯁꯨ ꯈꯪꯗꯦꯕ ꯐꯩꯖꯨꯞ ꯃꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯃꯈꯛ ꯄꯥꯡꯉꯗꯤ ꯌꯥꯝ ꯄꯥꯡꯖꯅꯤꯡꯕ ꯃꯥꯁꯨ ꯌꯥꯝ ꯎꯏꯌꯦ ꯁꯤ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯍꯦꯛꯇ ꯑꯁꯦꯡꯕꯗ ꯑꯩꯅ ꯐꯖꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯅꯣꯏ ꯙꯤꯔꯖꯗꯨꯅ ꯂꯥꯞꯄꯒ ꯂꯥꯛꯇꯦ ꯁꯣꯔꯤ ꯃꯥꯅ ꯃꯥꯟꯕ ꯋꯥꯗ ꯃꯁꯛ ꯃꯥ ꯈꯪꯉꯣ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯇꯦꯟ ꯃꯌꯥꯝꯁꯤꯅ ꯍꯥꯏ ꯑꯁ ꯃꯃꯥꯒꯤ ꯇꯣꯟꯗꯣ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯩ ꯆꯤꯆꯦꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯐꯣꯟꯗꯒ ꯅꯪ ꯁꯤꯔꯥ ꯁꯝ ꯈꯥꯎ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯖꯔ ꯀꯩꯗꯧꯕꯩ ꯆꯠꯂꯤꯅꯣꯕ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯗ ꯁꯝ ꯌꯥꯝ ꯁꯥꯡꯕ ꯍꯥꯏꯕꯁꯦ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯣꯏ ꯆꯠꯇꯣꯏꯅꯤꯅ ꯃꯊꯛꯇ ꯖꯨꯄꯤꯇꯔ ꯐꯣꯟ ꯑꯩꯈꯣꯏ ꯐꯣꯇꯣ ꯅꯝꯁꯦ ꯑꯩꯈꯣꯏꯗꯒꯤ ꯊꯥꯎꯒꯁꯦ ꯂꯨꯝꯗ꯭ꯔꯣ ꯄꯥꯝꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯤ ꯍꯥꯏꯖꯔꯒꯦ ꯀꯥꯏ ꯊꯤꯟꯗꯣꯏꯅꯣ ꯆꯠꯂꯁꯤ ꯈꯟ ꯌꯥꯎꯔꯁꯤ ꯀꯩꯅꯣ